ꯑꯍꯥꯟꯕꯃꯛꯇꯗ ꯂꯤꯛꯂꯝ ꯏꯔꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐꯔꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯂꯥꯏꯔꯦꯟ ꯁꯖꯤꯛ 18 ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯧꯕ ꯃꯃꯥꯕꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯇꯥꯕꯗ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯊꯧꯕ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯩꯅꯅꯦ ꯏꯃꯥꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯏꯃꯥꯁꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯀꯣ? ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯊꯧꯕ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯊꯧꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯥꯟꯅꯕ ꯊꯧꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕꯗꯨꯅ ꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯊꯧꯕ, ꯃꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯅꯪꯒꯤ ꯅꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯒꯅꯤ? ꯅꯣꯏ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯅꯃꯥꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯂꯣꯏꯅ ꯆꯠꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯃꯥꯁꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯑꯗꯨꯅ ꯃꯅꯤꯗ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯝꯂꯒ ꯊꯣꯛꯄꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯆꯨꯝꯃꯤ ꯈꯜꯂꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯄꯨꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯃꯅꯤꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯃꯥꯏꯕꯗꯨꯁꯨ ꯃꯉꯣꯟꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯥꯡꯌꯦꯟ ꯃꯄꯥꯗ ꯊꯝꯃꯣ ꯍꯥꯏꯔꯛꯏ꯫ ꯊꯧꯕ ꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯏꯕ ꯑꯗꯨꯅ ꯊꯝꯃꯣ ꯍꯥꯏꯔꯤꯕ ꯖꯒꯥꯗ ꯃꯃꯥꯗꯨꯕꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯈꯨꯟꯒꯤ ꯃꯪ ꯑꯗꯨꯗ ꯄꯨꯔꯛꯅꯕ ꯍꯥꯏꯔꯒ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯈꯨꯟꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ ꯊꯕ ꯂꯩꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯃꯣꯏꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯄꯨꯝꯅꯃꯛ ꯌꯥꯔꯝꯃꯤ꯫ ꯃꯌꯥꯝ ꯂꯥꯏꯔꯦꯟ ꯁꯖꯤꯛ 18 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯈꯔꯗꯤ ꯇꯦꯟꯖꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯄꯥꯔꯠꯇ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯁꯤ꯫